2022 FIFA World Cup asibu yumbu oiduna sanagadoriba Gulf country am oiriba pikraba laibak Qatar asida World Cup stadium kaya mukti saruk yagadori team kaya sanagani Karamba stadium da 2022 FIFA World Cup asigi finance sanagadage opening match na Karamba stadium da sanagadori World Cup asida punna match kaya mukti sanagani Qatar gi stadium sing asigi seat capacity kayam lainabage stadium sing asi Qatar gi Karamba city da lai haibadu asigi video asida mayam punna khangminarasi video asibu yang biri ba mayam punna makpu ahalo magada PSS all rounder game kai dagi thagat pakung dukseri 2022 FIFA World Cup asida ting kuntragni thoina saruk yari World Cup asida punna match kumanga sanaduna mayam bu bilhan gadori 2022 FIFA World Cup asigi dama Qatar na pukning chingchin mangamba mithangna fajaraba stadium nipan uthokadori stadium sing asigi maramda kelabna mathang nainaba horasi Qatar gi Lusail hariba mafam asida lairiba Lusail stadium asigi seat capacity 80,000 ni stadium asi 2021 da hangdokhi Lusail stadium asina Qatar gi khwaidagi chawba stadium amasu oiri stadium asida group match manga round of 16 gi match ama quarter final match ama semi final match ama amadi mayamna khawrang ngainariba ama tangairba final match adusu stadium asida sanagani stadium asi hojiksu under construction da lairiba stadium amasu oiri Qatar gi Al Khor lairiba Al Bayr stadium asigi seat capacity asi 60,000 oiri stadium asi 2020 da hangdokhi Qatar gi stadium singi manungda stadium asina chawbada ani subo oigadori stadium asida opening match yauraga punna group match manga round of 16 gi match ama quarter final match ama semi final match ama sanagani Al Wakra da lairiba Al Janub stadium asigi seat capacity na 40,000 oiba stadium asi 2019 da hangdokhi stadium asida group match manga amadi round of 16 gi match ama sanagani Al Rayyan da lairiba Al Rayyan stadium asigi seat capacity na 40,000 oiri 2021 da stadium asi hangdokhi stadium asi under construction da lairiba stadium amasu oiri stadium asida group match manga amadi round of 16 gi match ama sanagadori Qatar gi capital city amu oiriba Doha da lairiba Khalifa International Stadium asigi seat capacity na 40,000 ni stadium asi 1976 da hangdokhiba stadium amu oibana 2022 FIFA World Cup asida Qatar na puthokadoriba stadium singi manungda khwaidagi liraba stadium amasu oiri stadium asida group match manga round of 16 gi match ama amasung stadium asida 2022 FIFA World Cup asigi third match su sanagani Qatar gi capital city Doha da lairiba Education City stadium asigi seat capacity asisu 40,000 oiri stadium asi 2020 da hangdokhi stadium asida group match manga round of 16 gi match ama amasung quarter final gi match ama sanagadori Ras Abu Abaw da lairiba Ras Abu Abaw stadium asigi seat capacity na 40,000 ni stadium asi 2021 da hangdokhi stadium asi hojiksu under construction da lairi stadium asida group match manga amadi round of 16 gi match ama sanagadori Qatar gi capital city Doha da lairiba Al Thumama stadium asigi seat capacity 40,000 ni stadium asi 2020 da hangdokhi adugo hojiksu under construction da lairiba stadium amasu oiri stadium asida group match manga round of 16 gi match ama amadi quarter final gi match ama su sanagadori